ꯊꯧꯔ ꯑꯗꯨꯝ ꯆꯥꯡꯗ ꯉꯁꯤ ꯕꯣꯔꯣꯒꯤ ꯀꯩ ꯂꯩꯒꯦ ꯕꯩꯁꯥꯈꯤꯔꯥ ꯃꯤ ꯑꯝꯇ ꯌꯦꯡꯗꯦ ꯑꯗꯨꯏꯁꯨ ꯑꯩꯒꯤꯁꯤ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯝꯃꯝꯒꯦ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯎꯠꯀꯦ ꯀꯩꯒꯤꯅꯣꯗ ꯂꯥꯛꯄ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯗꯤ ꯌꯥꯝꯅ ꯁꯥꯡꯉꯦꯕ ꯍꯦꯛꯇ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯁꯥꯔꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯇꯥꯎꯟꯁꯤꯞ ꯃꯅꯨꯡ ꯃꯤ ꯑꯃꯐꯥꯎ ꯌꯦꯡꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯤꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩ ꯁꯣꯟꯒꯤꯁꯤꯅ ꯀ꯭ꯋꯥꯇꯔ ꯃꯌꯥꯝꯅꯤ ꯁꯤꯇꯤꯒꯤ ꯁ꯭ꯀꯨꯜꯁꯤ ꯂꯝꯄꯥꯛꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯁꯤꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩ ꯁ꯭ꯀꯨꯜ ꯑꯅꯤ ꯑꯃꯅ ꯑꯁꯥꯝ ꯕꯣꯔꯗ ꯑꯃꯅ ꯁꯤ ꯕꯤ ꯑꯦꯁ ꯁꯤ ꯗꯤꯜꯂꯤ ꯕꯣꯔꯗ ꯁꯤ ꯎꯁꯤ ꯑꯃꯨꯛ ꯐꯖꯕ ꯂꯩꯇꯕꯅꯤ ꯀꯔꯤꯑꯕ ꯁꯤꯁꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯀꯥꯎꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯕꯅꯦ ꯏꯁꯩꯒ ꯂꯩꯕꯅꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯃꯅꯨꯡꯅꯤꯀꯣ ꯃꯌꯥꯝꯁꯤ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯦ ꯇꯥꯎꯟꯁꯤꯞ ꯀꯧꯋꯦ ꯃꯣꯏ ꯃꯅꯨꯡꯗ ꯂꯣꯏ ꯁꯨꯅꯕ ꯊꯝꯕ ꯁꯤꯁꯤ ꯁ꯭ꯀꯨꯜꯅꯤ ꯁꯤꯅ ꯀ꯭ꯂꯥꯁ ꯀꯩꯅꯣꯅ 8ꯇꯒꯤ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯁꯤꯅ ꯑꯉꯥꯡꯒꯤ ꯁꯤꯅ ꯀꯣꯄꯔꯇꯤꯞ ꯁꯤ ꯌꯦꯡꯉꯨ ꯅꯨꯡꯇꯤꯒꯤ ꯁ꯭ꯋꯤꯄꯔ ꯃꯌꯥꯝ ꯁꯤꯠꯂꯤ ꯁꯤꯅ ꯃꯩ ꯅꯨꯡ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯀꯥꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯐꯝ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯀꯥꯟꯗ ꯃꯦꯟꯇꯦꯅꯦꯟꯁ ꯁꯣꯟꯗꯁꯨ ꯉꯥꯏꯈꯣ ꯁꯣꯟꯗꯁꯨ ꯒꯦꯠ ꯑꯃ ꯂꯩ ꯁꯣꯟꯗꯁꯨ ꯒꯦꯠ ꯑꯃ ꯂꯩ ꯁꯤꯁꯤꯅ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣ ꯇꯧꯐꯝꯗꯣ ꯃꯤ ꯐ꯭ꯂꯥꯋꯥꯔ ꯁꯣ ꯇꯧꯐꯝꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯥꯠꯂꯤ ꯑꯗꯣ ꯌꯥꯝ ꯗ꯭ꯔꯥꯏ ꯑꯣꯏꯈ꯭ꯔꯦ ꯀꯪꯈ꯭ꯔꯦ ꯁꯤꯃ ꯅꯥꯟꯅ ꯂꯩꯇ꯭ꯔꯦ ꯎ ꯋꯥ ꯌꯥꯝ ꯊꯥꯗ꯭ꯔꯦ ꯎꯗꯤ ꯌꯥꯝ ꯊꯥꯕ ꯑꯗꯣ ꯍꯨꯃꯥꯡ ꯑꯗꯨꯝ ꯍꯨꯃꯥꯡꯗꯤ ꯁꯧꯑꯦ ꯁꯤꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯌꯥꯝ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯑꯃ ꯂꯩꯅ ꯆꯪꯉꯛꯏꯅꯦ ꯁꯤꯁꯨ ꯃꯣꯏꯁꯤꯁꯨ ꯁꯦꯀꯦꯟꯂ ꯐꯥꯔꯁꯂ ꯇꯥꯈꯤꯗꯥꯏ ꯒꯥꯔꯗꯦꯟꯗ ꯐꯥꯔꯁ ꯑꯩꯅ ꯍꯥꯞꯈꯤꯕꯅꯦ ꯑꯗꯩꯁꯤ ꯃꯥꯜꯂꯤ ꯃꯥꯅ ꯄꯣꯠ ꯌꯥꯝ ꯄꯤ ꯑꯩꯅ ꯀꯨꯁꯨꯝ ꯄꯤ ꯄꯣꯠ ꯌꯥꯝ ꯊꯥꯃꯤꯟꯅꯩ ꯑꯗꯩ ꯑꯁꯣꯝꯗꯅ ꯒ꯭ꯔꯥꯎꯟ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯡꯉꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯍꯟꯗꯛ 5 ꯑꯃꯁꯨ ꯄꯨꯔꯛꯑꯦ ꯃꯤꯅ ꯄꯥꯝꯃꯦꯅ ꯂꯦꯡꯌꯥꯟꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯦꯠꯆꯩ ꯁꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯅꯤꯀꯣ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯥꯔꯗꯦꯟ ꯇꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯂꯩꯁꯦ ꯀꯩꯅꯣꯝ ꯍꯥꯏꯕ ꯁꯤꯒꯤ ꯎꯁꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯤꯁꯦ ꯃꯅꯤꯄꯨꯔꯗ ꯈꯪꯗ꯭ꯔꯦ ꯂꯩ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯠꯄꯗꯣ ꯅꯤꯡꯁꯤꯡ ꯊꯣꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯛꯇ ꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯥꯂꯤꯗ ꯃꯔꯨꯁꯦ ꯇꯣ ꯁꯤ ꯈꯥꯃꯦꯟ ꯑꯆꯧꯕꯤꯁꯦ ꯃꯄꯣꯞ ꯆꯥꯎꯕꯤꯗꯣ ꯁꯤꯁꯦ ꯑꯁ ꯌꯦꯡꯉꯨꯅꯦ ꯃꯁꯤꯅ ꯃꯤ ꯃꯀꯣꯛ ꯇꯥꯔ ꯁꯤꯔꯣꯏꯗ꯭ꯔꯕ ꯁꯤꯁꯦ ꯁꯤ ꯎꯁꯦ ꯌꯥꯝꯗꯤ ꯐꯖꯕꯅꯦ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯇꯥꯏꯗꯣ ꯀꯅꯥꯝ ꯌꯦꯡꯗꯤꯌꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯅꯦ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯝꯒꯦ ꯍꯣꯁꯄꯤꯇꯥꯜ गणेश ये तो 20 लगे हाँ 20 लगे पिसोर लगे होबो ना बेंगना तू ये तू मोटा हाँ मोटा बेंगना ना राउंड में अभी अभी वो 20 अब पक्का नहीं है ना पका है पौधा भी है एक देगा क्या हमको देगा हाँ क्यों नहीं देगा एक तो हमको चाहिए ओ ये ना मणिपुर में भी है पर मणिपुर में मैंने 20 लाने की कोशिश की तो नहीं मिला नहीं मिला तो अभी आपको पौधा भी है पौधा भी एक है हाँ हम ठीक है हम लेके देगा हाँ एक 20 दे देना बाद में हाँ, हाँ, अभी तो हम लोग बाजार जाने वाले हाँ, हैं हाँ, उसके बाद वो अच्छा से हाँ उठा के दे देगा वो इतना माटी बड़ा हुआ है माटी होके हाँ हाँ आपकी में या यहाँ पे यहाँ में यहाँ में ठीक है
इतना बुरा हुआ है दादा आने से दादा को दे देगा मुझे ये बहुत पसंद है अच्छा है ना है अभी तो बहुत गर्मी आ गया ना सब सूख गया है वो तो हाँ मर गया ना सब मर गया बारिश भी हुआ बारिश भी हुआ फुल वो ठंडा का सीजन का फुल बारिश आने से नहीं होगा आज तो थोड़ा वो है बारिश बोरोखोन ठीक है इतना बोरोखोन एक दे देगा भी हो जाएगा मैं वीडियो ले रही हूँ ठीक है वीडियो लेने से कुछ नहीं एक ले देखो इतना नहीं अखोई दी लेती हूँ ने कौन लाते हैं उसने को दा एक पौधा है हाँ बाद में देगा हाँ 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 असीसे गाने सोरा बेगम हाइबदो मणिपुर नाहौर हाँ अखोई दे गाने सोरा बेगम हाइता बहुत खुशबू है मणिपुर में भी है वो ठीक है हाँ बहुत खुशबू है इसका फ्लावर দুটা বজাত মই আহিম নিমিলে পিগে निमिले নিমিলেগা মাৰু আচাৰ পিগে মন पियो हाँ हाँ वस्तु आसे বাহৰ গাজা उसोय ओ आसे ठीक है আপনার তো বিরাট টেস্ট हाँ 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 फिर वो भी लगे तू पौधा बेंगना तो हाँ 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 माय नेम हाउन चेक चलन सूरस आसामदने अखोई सी इंडियन ऑयल रिफाइनरी मनुंग अखोई रिफाइनरी ने को आजी बोरखो नहीं हुआ सूरज अखोमिया है जाने आजी नहीं गरम আছে আজি গরম আছে ইমান গরম আছে তো ফ্লাইওভার মই ফ্লাইওভারতে যাও ꯑꯩꯈꯣꯏꯗꯤ ꯌꯣꯡ ꯐ꯭ꯂꯥꯏꯑꯣꯚꯔꯒ ꯌꯥꯝ ꯁꯥꯔꯖꯥꯠꯅꯤ ꯃꯣꯏꯗꯤ ꯑꯁꯥꯝꯒ ꯌꯥꯝ ꯆꯥꯎꯈꯠꯂꯦꯗ ꯑꯗꯨꯁꯨ 6 ꯂꯦꯟ ꯐ꯭ꯂꯥꯏꯑꯣꯚꯔ ꯃꯐꯝꯗꯤ ꯌꯣꯡ ꯐ꯭ꯂꯥꯏꯑꯣꯚꯔꯁꯨ 6 ꯂꯦꯟ 6 ꯂꯦꯟ ꯃꯌꯥꯝꯗꯣ ꯎꯠ ꯃꯣꯏ ꯆꯥꯎꯈ꯭ꯔꯕ ꯂꯝꯁꯦ ꯌꯥꯝ ꯁꯦꯝꯖꯥꯠꯅꯤ ꯐꯥꯏꯅꯦꯜꯗ ꯎꯠꯀꯦ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯤꯐꯥꯏꯅꯔꯤꯗꯣ ꯎꯠꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯒꯤ इंडियन ऑयल की रिफाइनरी बोंगाई गांव तारबो सुरस अदुदा लाहे हाँ असिदि मणिपुर दसु साले अखोई कुंथोंग सालिदि उरिपो कुंथोंग द सालिदि सी फ्लाइओवर लेसलेदना अदुगा मी अमाउ येंग अनि येंग सिदा यong सी अखोई रिफाइनरी सी रिफाइनरी तो सोंदसु यong चाव जानी मी याम थबक तवे खोइदि ngasi बाजार में चटपै वाने नुंदांग दे याम फजग्राना सिदेगी असोन साइड तगी देगी सिदेगी याम चाव कोन बजानदा मणिपुर तंखाय कोन बै तात मी याम येंगदि अमा खग येंग पोन येंगनी अदो आइना से तो आजयों लान मनुंगी से लोय से लोइद्रिबने आदे हौरै नत्रा तंखायम दैने अखोइ चंगिदि आम चाव सोंदा फ्लाइओवर लोइसले अदना पाइ फोन पाइ आसामदने आसामदा बीच कई हाइनो खंगे ननि बीच माय ममिंग अमा इलिसे आसामदने आसामगी लंबी याम सेमे मयाम फनामना
ꯀꯔꯤꯕ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯄꯨꯡ 4 ꯆꯠꯂ ꯂꯩꯅꯦ ꯑꯗꯨꯏꯁꯨꯅꯦ ꯁꯦꯝꯗꯕ ꯖꯒꯥ ꯂꯩꯇꯦ ꯐ꯭ꯂꯥꯏꯑꯣꯚꯔ ꯂꯩꯇꯕ ꯖꯒꯥ ꯂꯩꯇꯦ ꯑꯗꯒꯤ ꯁꯤꯇꯤꯁꯨꯅꯦ ꯂꯣꯏꯅ ꯃꯣꯜꯗꯒꯤ ꯑꯗꯨꯗꯒꯤ ꯑꯗꯒꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯔꯤꯐꯥꯏꯅꯔꯤ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯂꯥꯁ ꯒꯦꯠꯇꯤ ꯑꯁꯣꯝꯗꯅꯤ ꯁꯤꯗꯒꯤꯅꯦ LPG ꯂꯣꯏꯕ ꯑꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯂꯥꯛꯏꯕ ꯑꯌꯥꯝꯕ ꯁꯤ ꯕꯣꯡꯒꯥꯏꯒꯥꯎ ꯔꯤꯐꯥꯏꯅꯔꯤ ꯑꯁꯥꯝꯗ ꯂꯩꯁꯦ ꯗꯤꯒꯕꯣꯏꯒ ꯀꯩꯅꯣ ꯒꯨꯋꯥꯍꯥꯇꯤꯒ ꯒꯦꯠꯇꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯌꯦꯡꯉꯣ ꯌꯥꯝ ꯁꯥꯡꯉꯤꯅꯦ ꯌꯦꯡꯉꯣ ꯁꯤꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯖꯥꯔ ꯆꯠꯄꯅꯤ ꯊꯕꯛ ꯈꯔ ꯂꯩꯕꯒꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯩ ꯍꯟꯗꯛ ꯊꯣꯛꯂꯛꯑꯝꯃꯦ ꯑꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯤꯛꯏ ꯂꯤꯂꯥꯗꯨꯒ ꯁꯦꯝꯕꯤꯗ꯭ꯔꯤꯗꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯑꯣꯚꯔꯒꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯎꯔꯀꯥꯟꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯦꯕ ꯀꯌꯥꯝ ꯈꯦꯠꯅꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯩꯝ ꯁꯦꯝꯕꯤꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤꯒꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯃ ꯂꯣꯏ ꯂꯥꯛꯑꯦ ꯅꯠꯇ꯭ꯔ ꯄꯄꯥ ꯑꯁꯤꯃꯨꯛ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯃꯨꯛ ꯂꯩꯔꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯁꯨ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯄꯨꯡ 4 ꯆꯠꯂꯒ ꯂꯩꯕ ꯂꯝꯅꯦꯕ ꯀꯌꯥꯝ ꯁꯦꯝꯒꯠꯀꯦꯗꯣ ꯃꯣꯏꯗꯤ ꯒꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯁꯦ ꯂꯝꯕꯤ ꯂꯣꯏ ꯐꯔꯖꯥꯠꯅꯤꯗ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤꯕ ꯃꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯦ ꯃꯣꯏꯅ ꯕꯦꯁ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯀꯩ ꯍꯥꯏ ꯃꯥꯃꯨ ꯍꯥꯏꯕ꯭ꯔꯥ ꯃꯥꯃ ꯍꯥꯏꯕ꯭ꯔꯥ ꯇꯨ ꯁꯤꯗ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯃꯨꯛ ꯍꯧꯔꯦ ꯐ꯭ꯂꯥꯏꯑꯣꯚꯔ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯨꯡꯗꯥꯡꯗꯒꯗꯤ ꯀꯌꯥꯝ ꯐꯖꯩ ꯃꯩ ꯉꯥꯛꯇ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯝꯃꯤ ꯃꯌꯥꯝꯁꯦ ꯂꯝꯕꯤꯁꯦ ꯌꯦꯡꯉꯨ ꯑꯁ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦꯗ ꯑꯗꯒꯤ ꯃꯣꯏ ꯃꯥꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯍꯣꯇꯦꯜꯒꯁꯦ 3 ꯁ꯭ꯇꯥꯔꯗꯒꯤ 4 ꯁ꯭ꯇꯥꯔꯗꯒꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯡꯒꯪꯒꯗꯨ ꯌꯦꯡꯉꯣ ꯏꯝꯐꯥꯜꯐꯥꯎ ꯆꯥꯎꯈꯠꯇꯦ ꯈꯨꯡꯒꯪꯗꯤ ꯂꯥꯛ ꯁꯤꯅ 3 ꯁ꯭ꯇꯥꯔꯅꯤ ꯅꯠꯇ꯭ꯔꯥ ꯄꯄꯥ ꯖꯨꯝ ꯇꯧꯕ ꯅꯪꯒ ꯇꯧꯗꯦ ꯌꯦꯡꯉꯨ ꯐ꯭ꯂꯥꯏꯑꯣꯚꯔꯁꯦ ꯑꯩꯈꯣꯏ ꯑꯃ ꯂꯣꯏꯔꯦ ꯑꯃꯃꯨꯛ ꯑꯗꯩ ꯕꯖꯥꯔ ꯃꯇꯦꯛ ꯑꯃ ꯍꯥꯏꯖꯤꯜꯂꯛꯄꯗꯣ ꯎꯠꯀꯦꯀꯣ ꯃꯣꯜ ꯀꯌꯥꯝ ꯂꯩꯒꯦꯗꯣ ꯂꯝꯕꯤꯁꯤꯅ ꯑꯗꯨꯝ ꯈꯨꯐ ꯑꯃ ꯈꯨꯡꯒꯪ ꯃꯅꯨꯡ ꯆꯪꯉꯁꯨ ꯐꯩꯌꯦꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯀꯅꯥꯅ ꯁꯔꯀꯥꯔ ꯑꯗꯨ ꯄꯥꯜꯂꯦ ꯑꯗꯥ ꯄꯥꯜꯂꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯃꯤꯗꯣ ꯐꯔꯗꯤ ꯑꯗꯨꯝ ꯁꯦꯝꯃꯦꯕ ꯌꯦꯡꯉꯨ ꯁ꯭ꯋꯥꯏꯗ ꯁꯤꯒꯤ ꯆꯥꯔꯥꯂꯤ ꯁꯤꯗꯅ ꯕꯖꯥꯔ ꯕꯣꯡꯒꯥꯏꯒꯥꯎ ꯕꯖꯥꯔ ꯍꯧꯔꯦ ꯑꯗꯨꯒ ꯑꯁꯤꯗ ꯌꯦꯡꯉꯨꯀꯣ ꯃꯣꯜ ꯑꯆꯧꯕ ꯍꯣꯜꯒ ꯂꯩꯕ ꯄꯨꯔꯥ ꯌꯨꯅꯤꯚꯔꯁꯦꯜ ꯁ꯭ꯇꯨꯗꯤꯑꯣ ꯂꯩ ꯁꯤꯅꯦꯃꯥꯒ ꯀꯥꯞꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯀꯔꯤꯕ ꯁꯤꯇꯤ ꯁꯦꯟꯇꯔꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤ ꯌꯦꯡꯉꯨ ꯁꯤꯗꯩ ꯆꯥꯕ ꯊꯛꯄ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯣꯏ ꯇꯧꯋꯦ ꯁꯤ ꯃꯣꯜꯁꯤꯗ ꯁꯤ ꯃꯣꯜꯁꯤꯗ KFCꯗꯩ ꯀꯩꯗꯒꯤ ꯂꯣꯏꯅ ꯐꯤ ꯂꯩꯒꯦ ꯌꯥꯔꯦ ꯑꯃ ꯇꯧꯒꯦ ꯌꯥꯔꯦ ꯂꯣꯏ ꯁꯨꯔꯦꯗ ꯑꯩꯈꯣই ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯀꯥꯞꯄꯝꯒꯦ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯑꯩꯗꯤ ꯌꯥꯎꯔꯗ꯭ꯔꯣ ꯉꯁꯤ ꯌꯥꯎꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯕꯥꯏ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯃꯌꯥꯗ ꯌꯧꯔꯦ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯉꯥꯛꯇꯅꯤ ꯆꯨꯝꯃꯦ ꯑꯦꯛꯁꯟ ꯈꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯣ ꯕꯥꯏ ꯕꯥꯏ